Kangleipa Mairagi Pauksedagi Maroiba Paukara Kangatjaraga Miam de Kulo Damjage Aeroplane Ganja Punaba Honaraba Fagat Impa International Airport Delhi Amadi Kolkata Tamna Faigadaba Indigo Flight Ki PO Consignment Hapkadaba Potlam Check Tobaki Tabak Satabada Ganja Gram Chatruko Humdra Yoramba Tenavadiki Pagalaba Matung Shingjamai Police Station the Kusina Krehari Pawasin High Fagalaba Ganja Sing Adu Lang Tabal Mantrip Kongdagi Shurchandra Kwirangbam Amadi Jajing Mamang Lekaidagi Tine Keski Minda Delhi Amadi Kolkata da Thanaba Hotnarambani Hadi Amaramda Kaja Police Amadi Assam Rifles ki Kangun Ngarang Kaja Chathakiba Operation da Manipuri Masa Amat number 4 ga konana fare hari Farba Miyo Adugi Maming Haming Thang Donge Chai Kuntraga Taru Kawi Mangondagi number 4 gram Chanipanga Kunmathui Fagatpangamki Number 4 sing adu tunga ba sapon cap taraga maponda haptuna purakibani Fagalaba drug sing adu malengbi kaitel de lupa crore aniga lak maparonggi mamal oigani Faraba miyoi adu potlam sing aduga konana Kajar police station kusinakre hairi Bisnupur district ki high kene faring the central force amadi state force kanguna bunker kaya sadana ngak sembagi thabak paikhatkre Bisnupur district ki Loubukta lift irrigation ki high kene gi faring achi Security force na matam kuina sang bangam daduna lairakhi hariba high kene paring asida kukimental sing na nomai kapsilagtuna toina landarak fa mafam ama oituna lakhi maduna security force kanguna low kene ge saruk khakta da sang bangam laga high kene ge saruk sing da sang bangam dana lairakhibani adubo hauzik high kene ge paring the state force amadi central force na bunker kaya saduna thomjinduna laikhre Manipur Lengang Yamna Teng Lokhalak Ngak Sembagi Tawang Ama Oina Hauzi Haiken and Faringi Mafam Kayada Samago Humdra Suba BSF Ki Kangu Amadi State Security Force in a bunker Kayamaram Sadana Akambangak Sembagi Tabak Paikatre Masidinatan Haiken and Faring Asida Outpost Kayaso Hangdokin Apung Kumari Sum Nangak Sembagi Tabak Paikat Pahukre Paikalak Liver Kongtang Asi Cookie Maintenance Sing Sugunu District Mafam Kayada Cookie Maintenance Sing Yamna Toin no my capsin the Landarakpa Aduk Namdana Bani Langang the Lakalak Liver Ngak Sembagi Kongzang Asibu Perza Section Kayada Kitagapa Pongdona Gri Shu Makata na Sangdopa Yaro Hidden Masing Yam Lavanupi Singna Pukau Maikaida Lely Secret Bar Langa Amaditungan Tongamba Cookie Lalharop Kungamari Umbrella Group Ama Oriba KNO Amadi UPF Ki Kuyepi Naduna Sanaba Haukiba Suspension of Operation Suasi Makata na Sangdopa Yar Haduna Ngasi Imphal East Manung Sanna Pukau Maikay Masing Yam Lavat Nupi or Bising na Lely Secret Ngasi Chekivat Lely Adu Bolas Protection Force BVF The United Committee of Pukau and Makeng Dolai Tabi Gram Pansay Amadi Idam Dangkan Barup Ikal Gapun na Kutsam Naduna Pangtukibani Lele adu ngasi Changbray Lampak tagi hauki Zawrang nupi lising anirom hena saruk yaduna chaki Lele chaliba sing na barak ki machu ahung ki firal amadi salai tare ki firal sing pai ki Lele chaliba sing na amata oina laukiba kholaudi Kuki Menton sing ga bar lenga ka chatnariba su makata na sangdokpa yaroi haina amata oina lauki Shugunugi praja sing khonsar davida hangliba relief camp da changjafam lauduna leiri Ngarang ahing su Kuki Menton sing na moiram khara kablaki Haukiba February Taraga Maritaki Kun Forward Numit Tare Nichupna Cookie Maintenance Sing at Nomai Amade Bon Capsin in the Sugundagi Mafam Kayada Landa Silakiba Adu February Kunda coming operation Chatavadaki Nomai Capsin Baleki Adubu Makata na Cookie Maintenance Sing Ngarang Ahing Nungay Matung Pung Baro Makairom Daba Matamda Lalon Firom Dagi Nomai Round Ahum Marirom Sugunurom da Capsilaki Hairi Sugunu the Laiba Praza Kayana Pongdoropugi Matung Inadi Hauzik Sugunuda BSF Amadi State Security Force Ngak Sembagi Tabok Mapumpana Zatari Adubo Konjasing Masagi Mayum that Laitana Laiba Ngamdabadagi Hauzik Sugunudagi kilometer Anima Kairam Sataga Laiba Korsanta Vida Kutaki Oina Hanglip Lilif Kanda Sangza from Lotuna Lady Kunjasing the Pongdoropuki Matung Inadi Makata na Cookie Maintenance Sing na Sugunuda Nomay Amadi Bong Capsin Lagtuna Landa Silakani Habagi Ting na Bayaw na Lady Manipur Lenga ki Maikay su Cookie Maintenance Sing na amuk hanat Nomay Kapsilaro Habagi Thazaba Kunjasing da Pidri Maduna Kunjasing na Masag Mayum da Sangduna Laitana Laibang Amdabani Nomay Kapa Leki Badagi Ngasi Sugunu Kaitel Dukan Mari Manga Hangduna Kaitel da Hengsang Napi Yomba Miyoy Kara Tolaki Zairak Sida Taknaba Ising Marangkaina Fangdaba Loyana Sana Taknaba Polam Sing Fangdabagi Awaba Kunjasing na Mayuk Nari Hairi Chief Minister M. Biren at Loubukta Yum-Kei Sajinba Yaroi haina Laorabasu RSS ki office chakthok puthokliba Loubukta sajile
Manipurgi Chief Minister M. Biren lamdamsiki chingpa turel umang wawang amadi chathok puthokliba Loubuksing leikangna kannaba hotnagani. Loinana chathok puthokliba laufamda Yum-Kei officialsingba amata sajinba tawbiganu. Masi thingnabagidamak Manipur leikangna Manipur Conservation of Paddy Land and Wetland Act 2014 chatnaduna leiribani. Aduba Act asibu thawoidana chathok puthokliba Loubukta Rashtriya Shyam Sevak Sangha RSS ke office ama Manipur gi oina sajinduna leibana miyamna angapa oinare. Paka building oina RSS ke office sajiliba mafam asi Imphal West ki Nauriya Pakhang Lakpa Kendra gi manung chana Konjeng Laikai Kaungna Thabi Maning Lokol Imphal International Airport maya oirapna sajilakpani. Chathok puthokliba Loubukt ki lofamda RSS ki Paka building office oigadoriba asi ground floor oiraga mathol marini. Building asigi akoibada fencing wall khajinduna achoba Loubukt ki saru amasu kanchinduna RSS ki office ase sengolakpani. Chathok puthokliba Loubukt kanji Loubukta office amadi Yum-Kei brick field na singba Sajinba Yaroi haina Chief Minister na leba asigi mafamda hanghanduna lakliba asigi mayokta building asi sagatlagiba asi karigino haiba wahangsu leibak miyam ki mafamdagi hangnarakti. RSS ke office asi sabagi mathi makomsing Waisel Turel da leptena thadabadagi Turel asi aduki matik molhalle. Maduna Manipur lengang Waisel Turel kannabagi thabak paikhatkani hairiba asigi ona tainabada Turel khongnungna fata hafti lepten thadarakpa asibusu miyamna aduki matik pendaba phongdorakli. Amaramda Manipur lengang Imphal Ring Road semgatliba asiga mari leinana RSS ke office sagatliba ulawfam asima Ring Road ki mapa chap chana takhi. Adubo RSS ki office building ni hairiba asi sopa yaroi haiduna thaidolaga hana Ring Road sembada soklamdaba Loubuk kaya amasu haujik soalakpadagi Loubu kaya na pendaba haibadu oire. Maduna Ring Road semnabagi thabak paikhalakpa asida sakti leiba miyoi kharanadi makhoigi Loubukta Sajinba Yum-Kei soktanaba thaidolaga atopa Loubuksingda soanduna Ring Road sengapagi thabak amasu sathare haina Loubuk kaya na pause asida phongdorakli. Chahi kunmari hena PHED da thabak tawraklaga employeesing hauzik faba work search confirmation pibidana thambire. Gunamni chahi kunmari hena PHED department da thabak tawduna laklaba employeesing hauzik faba work search confirmation pibidana thambiri haina Joint Coordinating Committee ki President B Gunamni na phongdokre. Wafam asi ngasi Joint Coordinating Committee PHED Workers and Employee Organization Manipur amadi All Manipur PhD Employee and Worker Union sinduna tha asigi haukiba tarukta corner order thokuna pass tawkiba WP C number 165 of 2022 gi mari leinana Major Kholda laiba Manipur Press Club ta pangthokiba paumingsinga unaba amada phongdorkhibani. Mahangna makha taraduna hai Finance Department PIC na thokiba order number 910999 PIC date 22 January 2001 gi matung ina Manipur government ki makhada laiba engineer department haibadi PSED PWD WRD MID amadi power department da laiba workers employees sing saitara hek subaga workers search confirmation pigadavani haina palli. Order asigi matung ina public work department da 767 workers employees September 29 1999 da confirmation piki. Mine Delegation Department MID da 343 workers September 16 2005 da workers confirmation piki. Amadi Power Department da February 10 2023 da 204 workers confirmation piki. Adubu terminal benefit for workers staff of PICD IFCD PWD MID amadi and electricity rules 1978 ki matung ina workers employee amana confirm tawraba matungda sahi kun service tawrabadi pension amadi gratuity gi benefits pigani haina palli. Adubu PICD department thabak tawjariba workers employees singi masigi kanaba phangdana lairi. Amaramde PICD department matam sangna wajaraklaba workers 346 employees singi mahut silaga Manipur High Court da Private Health Engineering Department workers and an employee organization Manipur na confirmation pibinaba wakatki. WPC number 164 of 2022 hariba lead petition asigi matung ina High Court na sahi asigi February 3
ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟ ꯑꯁꯤꯕꯨ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯈꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯑꯣꯔꯗꯔ ꯊꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯈꯟꯅꯕꯤꯗꯨꯅ ꯋꯥꯔꯛ ꯆꯥꯔꯖ ꯀꯟꯐꯔꯃꯦꯁꯟ ꯄꯤꯕꯤꯅꯕꯁꯨ ꯐꯣꯡꯗꯣꯛꯈꯤ꯫